खुयामनी हो खुनुंग नायमने हाकचरी अदुगे नंगा पमोंदा हेक्ता मित्रंग दुमाइना अखोइ उटलगा येंहलेबा अदु वीडियो दि नमहनद्रे अखोइ रक्तगा जा फगोले अदुम खंगे बा अमन मसदा अदगी अदुम खंगे अदुम अदुम तवे लोरे वा थागतरी मैम सी सम चलेको दो सी संगम सी लेको अखोइना हुजिक नमिसिना लोइदुने कइनो द मनुंग कैमरा पुसन बे अदु हुजिक शो दुदि हुजिक शो दुगी फोटो दमते उलोने मोइ शो तौंदो ꯁꯤꯁꯦ ꯅꯥꯟꯅ ꯊꯝꯖꯜꯂ ꯌꯥꯔꯅꯤ ꯍꯌꯦꯡꯋꯥꯏ ꯆꯠꯂꯤꯒꯦ ꯃꯣꯏ ꯈꯪꯍꯧꯗꯕ ꯁꯤ ꯁꯣꯁꯤꯅꯦꯕ ꯇꯧꯗꯣꯏꯁꯦ ꯑꯗꯣ ꯃꯅꯨꯡꯗ ꯂꯨꯝꯁꯜꯂꯦ ꯅꯠꯇꯦ ꯃꯅꯤꯡ ꯑꯣꯟꯊꯣꯔꯛꯑꯣ ꯁꯤ ꯍꯥꯏꯅ ꯇꯧꯔꯒ ꯁꯣꯁꯦ ꯀꯣꯝꯕꯦꯛ ꯇꯥꯏꯞꯇ ꯐꯨꯗꯠꯅꯗꯣꯏꯅꯤ ꯍꯦꯛꯇ ꯂꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯦꯛꯇ ꯃꯅꯨꯡꯗ ꯀꯦꯃꯦꯔꯥꯗꯤ ꯄꯨꯁꯤꯟꯕ ꯌꯥꯗꯦ ꯑꯇꯤꯌꯥꯗ ꯀꯦꯃꯦꯔꯥ ꯄꯨꯁꯤꯟꯕ ꯌꯥꯗꯦ ꯃꯌꯥꯝ ꯌꯦꯡꯕ ꯌꯥꯔꯣꯏ so sorry for that we did our best rule this rule ꯂꯩꯌꯦ ꯁꯥꯡ ꯆꯠꯍꯟꯕꯗꯣ ꯕꯤꯀꯤꯗ ꯃꯌꯥꯝ ꯇꯧꯁꯤꯅ ꯁ꯭ꯀꯨꯜ ꯒꯦꯝ ꯇꯧꯗꯅꯕ ꯒ꯭ꯔꯦꯠ ꯂꯥꯏꯠ ꯂꯥꯡꯉꯦ ꯅꯪꯁꯤꯗꯤ ꯑꯩꯈꯣꯏ ꯃꯦꯟ ꯏꯚꯦꯟꯁꯦ ꯌꯦꯡꯕ ꯆꯪꯗꯣꯏꯅꯦ ꯍꯧꯖꯤꯛ ꯍꯧꯈ꯭ꯔꯦ ꯏꯚꯦꯟꯇꯤ ꯑꯗꯨꯒ ꯁꯤꯗ ꯏꯔꯒ ꯊꯝꯃꯦꯀꯣ ꯀꯦꯃꯦꯔꯥ ꯅꯝꯕ ꯌꯥꯗꯦ ꯚꯤꯗꯤꯑꯣ ꯂꯧꯕ ꯌꯥꯗꯦ ꯈꯣꯠꯇꯦꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯤꯖꯩ ꯑꯗꯨꯅ ꯅꯝꯗ꯭ꯔꯦ ꯕ꯭ꯔꯣ ꯑꯃ ꯁꯤꯗ ꯉꯥꯏ ꯁꯤꯗ ꯀꯦꯃꯦꯔꯥꯁꯦ ꯄꯤꯔꯝꯗꯣꯏꯅꯦ ꯃꯥꯅ ꯂꯧꯁꯤꯜꯍꯧꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯅ ꯅꯝꯃꯛꯏꯕ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯤꯗꯤ ꯂꯣꯏꯔ ꯃꯇꯨꯡꯒꯤꯅꯤꯀꯣ ꯃꯣꯏꯅ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯍꯧꯖꯤꯛꯁꯦ ꯃꯦꯟ ꯏꯚꯦꯟ ꯂꯣꯏꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯌꯦꯡꯕ ꯁꯣꯗꯣ ꯗ꯭ꯔꯃꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯁꯃꯟ ꯗ꯭ꯔꯃꯥꯗꯨꯗꯤ ꯅꯝꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯝꯗ꯭ꯔꯦ ꯑꯗꯨꯝ ꯍꯥꯏꯖꯩꯗꯨꯅꯤꯀꯣ ꯑꯗꯣ ꯁꯤꯅ ꯂꯣꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯃꯤ ꯈꯔ ꯁꯨꯝ ꯄ꯭ꯂꯦꯁꯤꯗ ꯌꯥꯎꯕ ꯃꯤꯁꯤꯡꯗꯣ ꯈꯔ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯗ ꯕꯥꯏ ꯕꯥꯏ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯨꯠꯀ ꯍꯥꯏꯔ ꯈꯣꯠꯂꯒ ꯃꯌꯥꯝ ꯁꯨꯝ ꯂꯥꯡꯉꯒ ꯁꯨꯃꯥꯏꯅ ꯏꯁꯩ ꯃꯣꯏ ꯁꯛꯑꯒ ꯇꯧꯕꯩ ꯋꯥꯅꯦ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯇꯝꯕꯗ ꯑꯩꯅ ꯇꯝꯕꯗ ꯍꯩꯔꯔꯣꯏ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯗ꯭ꯔꯃꯥꯁꯤꯗ ꯁꯣꯁꯦ ꯇꯧꯈ꯭ꯔꯤꯁꯦ ꯍꯦꯛꯇꯅꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯦ ꯈꯪꯕ꯭ꯔꯥ ꯍꯧꯔꯛꯄꯗ ꯁꯤꯗ ꯃꯣꯏꯒꯤ ꯊꯥꯏꯒꯤ ꯃꯣꯏꯒꯤ ꯍꯧꯗꯣꯔꯛꯄ ꯂꯥꯏꯒ ꯃꯤꯒꯤ ꯁꯝꯅꯔꯤꯉꯩ ꯃꯇꯝꯗꯒꯤ ꯊꯥꯏꯂꯦꯟꯒꯤ ꯋꯥꯔꯤꯁꯦ ꯇꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯃꯊꯪ ꯃꯊꯪ ꯆꯥꯎꯈꯠꯂꯛꯑ ꯃꯇꯨꯡꯗ ꯁꯤ ꯌꯥꯎꯔꯛꯄ ꯁꯤ ꯇꯧꯕ ꯑꯗꯒꯤ ꯁꯤ ꯆꯥꯎꯈꯠꯂꯛꯑꯒꯅ ꯑꯩꯈꯣꯏꯅ ꯈꯨꯠꯁꯦꯝꯅ ꯃꯥꯡꯍꯟꯕ ꯄ꯭ꯔꯀꯇꯤꯒꯤ ꯃꯥꯡꯖꯔꯛꯄꯒꯤ ꯈꯣꯠꯄꯒꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯂꯣꯏꯔꯦ ꯎꯠꯄꯗ ꯂꯥꯟ ꯇꯧꯅꯕ ꯈꯣꯠꯄ ꯑꯗꯒꯤꯗꯤ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯉꯛꯏꯁꯦ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯔꯤꯁꯦꯀꯣ ꯍꯣꯏ 3D 5Dꯒ ꯂꯣꯏꯅ ꯂꯩꯍꯧꯔꯦꯀꯣ ꯁꯤꯗ ꯍꯥꯞꯄꯤꯕ ꯏꯐꯦꯛ ꯃꯌꯥꯝꯁꯦ ꯑꯌꯦꯡꯕ ꯃꯤ ꯃꯦꯖꯤꯛꯅꯦ ꯍꯥꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯃꯦꯖꯤꯛꯂ ꯃꯤꯇ꯭ꯔꯪꯂꯅ ꯈꯜꯂꯤꯅꯦꯕ ꯑꯗꯒꯤ ꯁꯤꯃꯥꯁꯨ ꯅꯠꯇꯦ ꯈꯨꯗꯛꯇ ꯏꯃꯥꯡꯗ ꯊꯣꯛꯏꯅꯦ ꯑꯗꯒꯤ ꯁ꯭ꯇꯦꯖꯀꯁꯦꯀꯣ ꯁ꯭ꯇꯦꯖ ꯄꯥꯛꯈ ꯆꯥꯎꯔꯒꯁꯦ ꯍꯦꯛꯇ ꯇꯨꯔꯦꯟꯒꯁꯦ ꯈꯨꯗꯛꯇ ꯑꯣꯜꯂꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤꯟ ꯑꯃ ꯁꯤꯟꯕ ꯉꯥꯏꯅꯗꯦꯕ ꯈꯪꯕ꯭ꯔꯥ ꯁꯠ ꯂꯥꯎꯅ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯖꯣꯔ ꯆꯦꯜꯂꯦ ꯑꯗꯨꯒ ꯍꯤꯒ ꯊꯧꯗꯔ ꯂꯥꯛꯄꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯍꯤꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯣꯇꯤꯡ ꯃꯥꯔꯀꯦꯠꯇꯒ ꯄꯣꯠ ꯌꯣꯟꯕꯤ ꯈꯣꯠꯄꯤ ꯁ꯭ꯇꯥꯏꯜ ꯑꯗꯒꯤ ꯃꯣꯏ ꯑꯔꯤꯕ ꯃꯇꯝꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅꯒ ꯏꯁꯩꯒ ꯁꯛꯑꯒ ꯏꯔꯨꯖꯕꯤ ꯄꯥꯈꯪꯒꯁꯦ ꯖꯣꯝ ꯆꯣꯡꯊꯕꯤꯅꯦ ꯍꯦꯛꯇ ꯏꯔꯨ ꯇꯧ ꯂꯩꯒ ꯊꯝꯕꯥꯜ ꯂꯩꯒ ꯍꯦꯛꯄꯤ ꯈꯣꯠꯄꯤ ꯑꯗꯒꯤ ꯅꯣꯡꯃꯇ ꯆꯨꯔꯦ ꯑꯗꯣ ꯃꯤꯒꯁꯦ ꯄꯥꯏꯔꯛꯄꯤꯅꯤꯀꯣ ꯑꯩꯈꯣꯏ ꯔꯛꯇꯒ ꯍꯦꯛꯇ ꯃꯤꯒꯁꯦ ꯄꯨꯡꯄꯥꯏ ꯄꯥꯏꯗꯣꯏꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯁꯥꯕ ꯃꯥꯟꯅꯤꯕꯀꯣ ꯑꯁꯥꯕ ꯅꯠꯇꯦ ꯁꯤ ꯃꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯦꯕ ꯁꯤ ꯄꯥꯏꯔꯤꯁꯦ ꯑꯗꯒꯤ ꯅꯣꯡ ꯆꯨꯔꯛꯄꯒꯤ ꯀꯩꯅꯣꯒ ꯁꯤꯟꯒ ꯌꯥꯎꯕꯁꯦ ꯅꯣꯡꯒꯁꯦ ꯍꯦꯛꯇ ꯈꯥꯛ ꯂꯥꯎꯔꯒꯅꯦ ꯆꯨꯊꯔꯛꯇꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯃꯥꯡꯁꯤꯗ ꯑꯈꯥꯛ ꯂꯥꯎꯔꯒ ꯎꯗꯣꯏꯅꯦ ꯑꯗꯨꯒ
ꯆꯨꯗꯣꯏꯅꯦ ꯑꯗ ꯁ꯭ꯇꯦꯖꯀꯗꯤ ꯄꯨꯛ ꯇꯥꯎꯅꯤ ꯖꯝ 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 ꯆꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁ꯭ꯇꯦꯖꯇ ꯁꯤꯟ ꯑꯃ ꯁꯠ ꯂꯥꯎ ꯑꯣꯟꯕꯁꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀ ꯉꯥꯏꯅꯩꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯗ꯭ꯔꯃꯥ ꯑꯃ ꯇꯧꯕꯗꯗꯤ ꯐꯤꯒ ꯆꯤꯡꯈꯠꯄꯤ ꯈꯣꯠꯄꯤ ꯁ꯭ꯀ꯭ꯔꯤꯟꯒ ꯆꯤꯡꯕꯤ ꯀꯩꯝ ꯇꯧꯗꯦ ꯈꯪꯗꯦ ꯀꯃꯥꯏꯅꯅꯣ ꯈꯪꯗꯦ ꯆꯠꯂꯗꯅꯦ ꯄꯨꯡꯀꯪ ꯀꯪꯉꯒ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯐꯠ ꯂꯥꯎ ꯎꯏ ꯑꯗꯩ ꯃꯤ ꯃꯌꯥꯝꯗꯨꯁꯨ ꯀꯗꯥꯏꯗꯕꯨ ꯃꯥꯡꯈ꯭ꯔꯤꯅꯣ ꯀꯗꯣꯝꯗꯕꯨ ꯆꯠꯈ꯭ꯔꯤꯅꯣ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯏꯅꯣ ꯈꯪꯗꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯥꯕ ꯀꯩꯅꯣꯁꯦ ꯃꯤꯁꯦ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕꯅꯦꯅ ꯈꯜꯂꯨꯅꯦꯕꯀꯣ ꯑꯩꯈꯣꯏ ꯔꯛꯇꯒꯁꯦ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯖꯒꯣꯏꯒ ꯁꯥꯟꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯊꯣꯛꯂꯛꯑꯅꯤꯕ ꯂꯥꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯥꯕ ꯑꯣꯏ ꯂꯩꯔꯝꯗꯣꯏꯅꯦꯕ ꯑꯗꯩ ꯑꯁꯥꯕ ꯉꯥꯛꯇ ꯑꯣꯏꯔꯣꯗꯅꯁꯨ ꯏꯔꯛꯇ ꯐꯥꯎꯒꯠꯂꯛꯏꯗꯣ ꯑꯁꯥꯕꯃꯛ ꯑꯁꯦꯡꯕ ꯗꯥꯏꯔꯦꯛ ꯑꯣꯏꯔꯝꯕꯁꯨ ꯑꯃꯨꯛ ꯌꯥꯎꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯃ ꯃꯔꯝꯁꯦ ꯑꯩꯗꯤ ꯈꯣꯡꯒꯁꯦ ꯃꯥ ꯂꯩꯖꯔꯕꯅꯤ ꯀꯤꯃꯟꯒꯤꯗꯅ ꯑꯩ 3D 45Dꯒ ꯂꯩꯍꯧꯔꯦ ꯑꯩꯗꯤ 100Dꯕꯨ ꯍꯥꯏꯅꯤꯡꯉꯦꯀꯣ ꯏꯐꯦꯛꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯃꯣꯏꯁꯦ ꯆꯥꯎꯈꯠꯄꯁꯦ ꯑꯗꯨꯅꯕꯨ ꯃꯣꯏ ꯅꯝꯕ ꯌꯥꯗ꯭ꯔꯤꯅꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯤ ꯂꯝ ꯃꯌꯥꯝ ꯁꯨꯝ ꯎꯔꯒ ꯃꯇꯧ ꯇꯝꯅꯔꯛꯀꯅꯤ ꯈꯣꯠꯀꯅꯤ ꯑꯁ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯇꯝꯕꯅ ꯍꯩꯇ꯭ꯔꯦ ꯁ꯭ꯄꯤꯁꯂꯦꯁ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯁꯨꯝ ꯃꯌꯥꯝ ꯌꯦꯡꯕ ꯃꯃꯥꯡꯗ ꯁꯤꯒꯤ ꯁꯣꯁꯦ ꯌꯦꯡꯕꯤꯕ ꯌꯥꯎꯈ꯭ꯔꯒꯗꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯟꯕꯤꯔꯛꯑꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯩ ꯇꯝꯕꯗꯗꯤ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯕ ꯁꯤꯒꯤ ꯐꯖꯕꯁꯦ ꯀꯩ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯒ ꯂꯧꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯂꯧ ꯂꯤꯡꯕ ꯈꯣꯠꯄ ꯂꯧ ꯀꯩꯅꯣ ꯑꯁꯦꯡꯕ ꯇꯊ ꯇꯧꯔꯛꯄꯤ ꯑꯗꯨꯒ ꯈꯨꯗꯛꯇ ꯃꯥꯡꯉꯤ ꯈꯪꯗꯦ ꯀꯔꯤꯅꯣ ꯁꯤꯗ ꯍꯥꯏꯗꯣꯏꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯂꯧꯕꯨꯛꯀ ꯇꯧꯔꯦ ꯂꯧꯕꯨꯛꯀꯗ ꯑꯣꯜꯂꯛꯑꯦ ꯍꯥꯏꯕ ꯑꯗꯨ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯅꯝꯍꯟꯗ꯭ꯔꯤꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯃꯔꯨ ꯂꯩ ꯍꯥꯏꯗꯤ ꯌꯥꯝꯅ ꯚꯦꯂꯨꯁꯦ ꯅꯝꯈ꯭ꯔꯒ ꯎꯔꯒ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯎ ꯇꯥꯔꯗꯤ ꯚꯦꯂꯨꯗꯣ ꯍꯟꯊꯔꯛꯀꯅꯤ ꯃꯤ ꯌꯦꯡꯅꯤꯡꯕꯁꯨ ꯋꯥꯠꯂꯛꯀꯅꯤ ꯁꯤꯗ ꯎꯔꯁꯤꯕꯣꯅꯀꯣ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯂꯥꯛꯑꯒ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯌꯦꯡꯉꯒꯗꯤ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯐꯪꯃꯤꯟꯅꯔꯦꯗꯅ ꯑꯗꯨ ꯂꯥꯛꯅꯤꯡꯅꯕꯒꯤ ꯀꯩꯅꯣꯝꯅꯦꯕ ꯃꯇꯧꯁꯨ ꯇꯝꯗ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨꯁꯨ ꯑꯣꯏꯔꯦ ꯁꯤ ꯃꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯁꯨ ꯁꯥꯟꯅꯗꯦ ꯍꯥꯏꯀꯣ ꯑꯈꯟꯅꯕ ꯅꯨꯃꯤꯠ ꯈꯔ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒꯅꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯍꯥꯏꯁꯤꯅꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯄꯨꯟꯁꯤꯗ ꯁꯤꯒꯨꯝꯕ ꯁꯣꯁꯤꯗꯤꯅꯦ ꯎꯕ ꯐꯪꯗꯧꯁꯨ ꯃꯥꯟꯗ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯅꯦ ꯁꯤꯅ ꯎꯖꯔꯤꯁꯤꯅ ꯑꯗꯨꯒ ꯐꯣꯟꯕꯨꯗꯤ ꯄꯨꯁꯜꯍꯜꯂꯦ ꯐꯣꯟ ꯄꯨꯁꯟ ꯇꯥꯔꯒꯁꯨ ꯐꯣꯟꯗꯣ ꯅꯝꯕ ꯌꯥꯗꯦꯕ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯦ ꯑꯁ 3Dꯒ ꯍꯥꯏꯅꯤꯡꯗ꯭ꯔꯦ 100D ꯇꯥꯔꯦ ꯄꯨꯔꯥ ꯄꯨꯟꯁꯤꯗ ꯃꯤꯇ꯭ꯔꯪ ꯂꯥꯏꯔꯩꯕ ꯀꯩꯅꯣꯝ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯣꯏꯅ ꯚꯤꯗꯤꯑꯣ ꯂꯧꯕ ꯌꯥꯍꯟꯗ꯭ꯔꯤꯗꯣ ꯃꯔꯝ ꯌꯥꯝ ꯊꯤꯅ ꯂꯩꯔꯝꯃꯦꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯎꯠꯊꯣꯛꯈ꯭ꯔꯒꯗꯤ 4,000 ꯑꯆꯥꯄꯣꯠꯇꯣ ꯁꯣꯏꯔꯦ 4,000ꯗꯣ ꯄꯥꯝꯃꯨꯔꯛꯇ꯭ꯔꯦ 4.5 ꯍꯦꯜꯂꯁꯨ ꯉꯁꯥꯏ 4,500 ꯑꯆꯥꯄꯣꯠꯀꯗ ꯄꯥꯝꯃꯨꯔꯛꯇ꯭ꯔꯦ ꯑꯗꯨꯅ 3,000 ꯍꯥꯏꯔꯁꯨ ꯄꯥꯝꯃꯨꯔꯣꯏꯕ ꯍꯧꯖꯤꯛꯀꯤ ꯁꯤꯃꯥꯗ ꯌꯦꯡꯕꯗ ꯃꯣꯏꯅ ꯁꯨꯝ ꯀꯩꯅꯣꯗꯣ ꯎꯠꯈ꯭ꯔꯒꯗꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥ ꯊꯥꯒꯠꯂꯛꯑꯒꯗꯤ ꯑꯗꯨꯒꯤ ꯚꯦꯂꯨꯗꯣ ꯍꯟꯊꯔꯛꯀꯅꯤꯅ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏ ꯐꯖꯕꯗꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯌꯦꯡꯅꯤꯡꯅꯕꯒꯤ ꯃꯒꯨꯟꯗꯣ ꯂꯩꯍꯟꯅꯤꯡꯉꯦ ꯑꯁ ꯉꯛꯑꯦ ꯍꯥꯏꯕ ꯐꯖꯅ ꯈꯨꯅꯨꯡꯉꯥꯏ ꯊꯤ ꯅꯨꯡꯉꯥꯏ ꯂꯣꯏꯔꯦ ꯉꯁꯤꯗꯤꯁꯤ ꯃꯌꯥꯝ ꯑꯃꯅꯤ ꯃꯤꯁꯦ ꯍꯦꯛꯇ ꯑꯗꯨ ꯅꯨꯡꯉꯥꯏꯕꯗꯁꯨ ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯃꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯁ꯭ꯋꯥꯏ ꯂꯥꯎ ꯀꯤꯕꯨ ꯉꯛꯄ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯗꯤꯅꯔ ꯌꯥꯎꯔꯒ ꯃꯤ ꯑꯃꯗ 4,500 ꯍꯥꯏꯈꯤꯕꯗꯣ ꯑꯣꯟꯅ ꯂꯩꯔꯝꯃꯦꯕꯀꯣ ꯂꯥꯜꯂꯒ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯗ 8,500 ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯂꯥꯟꯅ ꯁꯨꯝ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯈꯪꯗꯕ ꯃꯤꯁꯨ ꯆꯠꯅꯤꯡꯉꯒ ꯄ꯭ꯂꯥꯟ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯍꯥꯏꯖꯔꯛꯄꯅꯦ ꯑꯩꯈꯣꯏꯅ ꯃꯊꯪ ꯆꯠꯄꯒꯤ ꯇꯤꯀꯦꯠ ꯃꯌꯥꯝ ꯀꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯉꯥꯛꯇꯪ ꯕ꯭ꯔꯍꯝ ꯆꯠꯂꯦ ꯍꯥꯏꯕ ꯍꯔꯥꯎꯕꯅ ꯅꯨꯡꯉꯥꯏꯃꯟꯗꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯑꯃꯒꯤ ꯑꯣꯏꯅ ꯍꯥꯏꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯁꯨ ꯑꯩꯅ 4,500 ꯍꯥꯏꯈ꯭ꯔꯦ ꯑꯗꯣ 4,500 ꯅꯠꯇꯦ ꯃꯌꯥꯝ ꯁꯤꯒꯤ ꯁ꯭ꯌꯥꯝ ꯅꯤꯔꯥꯃꯤꯠꯁꯤ ꯌꯦꯡꯕꯒꯤ ꯗꯤꯅꯔ ꯌꯥꯎꯔꯒ 8,500ꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯄ꯭ꯂꯥꯇꯤꯅꯝꯁꯤꯗꯤ ꯀꯛꯆꯗ꯭ꯔꯦꯀꯣ ꯃꯣꯏꯁꯦ ꯇꯤꯀꯦꯠꯁꯦ ꯃꯈꯜ 3 ꯊꯣꯛꯅ ꯁꯤꯜꯚꯔ ꯑꯃꯅꯦ ꯒꯣꯜ ꯑꯃꯅꯦ ꯄ꯭ꯂꯥꯇꯤꯅꯝ ꯑꯃꯅꯦ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯈꯦꯠꯅꯕ ꯅꯠꯇꯦ ꯂꯨꯄꯥ 1,900-1,900 ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯌꯦꯕ ꯑꯗꯩꯗꯨꯗ ꯄ꯭ꯂꯦꯇꯤꯅꯝꯗꯨꯁꯨ ꯇꯥꯡꯃꯜꯂꯦꯅ ꯑꯩꯈꯣꯏꯅ ꯒꯣꯜꯁꯤꯗ ꯑꯣꯏꯅ ꯀꯛꯆꯕꯅꯦꯕ ꯒꯣꯜꯁꯤꯗ 7,500 ꯇꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯒꯥꯔꯤ ꯚꯔꯥ ꯍꯥꯏꯇꯥꯔꯦꯅꯦ ꯂꯧꯕ ꯂꯥꯛꯄ ꯊꯤꯟꯕ ꯑꯗꯨꯒꯤ ꯂꯣꯏꯅ ꯌꯥꯎꯔꯒ ꯃꯤ ꯑꯃꯃꯝꯗꯅꯤꯀꯣ ꯍꯥꯏꯁꯦ ꯃꯤ ꯑꯃꯃꯝꯗ 8,500 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯁꯤꯜꯚꯔꯗ ꯀꯛꯅꯤꯡ ꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯔꯣꯀꯣ ꯃꯌꯥꯏꯁꯤꯅ ꯆꯞ ꯆꯥꯔꯕꯅꯤ ꯈ꯭ꯋꯥꯏ ꯐꯩ ꯃꯌꯥꯏꯁꯤꯅ ꯈ꯭ꯋꯥꯏ ꯐꯕꯅꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯀꯛꯆꯔꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯄꯥꯎꯗꯣ ꯂꯥꯟꯅ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯁꯦꯡꯗꯣꯛꯆꯔꯦ ꯁꯦ ꯆꯪꯉꯣ ꯁꯦ ꯑꯝꯇ ꯅꯝꯕꯤꯌꯨꯗꯅ 3 1 2 3 ꯑꯔꯦ ꯑꯁ ꯏꯁꯤꯡ ꯑꯔꯣꯏꯕꯤ ꯀꯥꯞꯊꯔꯒ ꯑꯃꯨꯛ ꯇꯧ ꯂꯩꯔꯝꯃꯦꯀꯣ ꯁꯤꯒꯤ ꯚ꯭ꯌꯨꯁꯤꯗ ꯑꯔꯣꯏꯕꯤꯅꯦ ꯃꯁꯤꯗꯤ ꯁꯦ ꯄꯥꯏꯖꯔꯣ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯣ
ว้าไม่ได้รวยเลยเป็นยังไงเซน ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪꯗꯤꯀꯣ ꯊꯥꯏꯂꯦꯟꯗ ꯂꯥꯛꯑꯒ ꯌꯦꯡꯕꯤꯕ ꯌꯥꯏꯀꯣ ꯁꯨꯝ ꯋꯥꯅ ꯁꯨꯔꯨꯔꯒ ꯍꯣꯠꯅꯖꯔꯒ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯄꯨꯟꯁꯤꯗ ꯎꯔꯣꯏꯗꯕꯁꯦ ꯎꯔꯣꯏꯁꯤꯗꯤ ꯚꯤꯗꯤꯑꯣꯗꯁꯨ ꯅꯝꯍꯟꯗ꯭ꯔꯤꯗꯣ ꯄꯨꯟꯁꯤꯗ ꯎꯔꯣꯏ ꯚꯤꯗꯤꯑꯣꯗꯁꯨ ꯅꯝꯍꯟꯗ꯭ꯔꯕꯅꯤꯅ ꯃꯣꯏꯅ ꯑꯗꯨꯁꯨ ꯉꯁꯥꯏ ꯄꯥꯔꯇꯤꯗ ꯂꯩꯔꯦ ꯉꯥꯏ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯈꯤꯕ ꯑꯅꯤꯗꯨꯅꯦ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯈꯤꯕ ꯑꯅꯤꯗꯨꯅꯦ ꯁꯤ ꯄꯥꯏꯔꯤꯁꯦ ꯅꯃꯣ ꯅꯃꯣ Perfect, perfect. Hagatsari. As. ไม่ทันได้บ้านเลยเป็นดีมาไหมก่อน ขึ้นลงง่ายดิโลยรอได้สิ 야 시동 빨리래 마ям도 뭐또 섬다 시암 니라미 푸켓 탈래 오케이 나가 미다 우리에 자 ready Am ta liam tharu isina 잠깐만요. Thank you so much. Thank you so much. Thank you so much.
ꯃꯣꯏꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯑꯩꯈꯣꯏꯕꯨ ꯑꯣꯛꯄꯤꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅ ꯃꯤꯁꯦ ꯋꯦꯜꯀꯝꯁꯦ ꯐꯖꯅ ꯇꯧꯕꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯌꯥꯝ ꯐꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯒꯨꯝꯕ ꯃꯇꯧ ꯃꯌꯥꯝꯁꯦ ꯎꯕꯁꯤꯗꯅꯦꯀꯣ ꯅꯨꯡꯁꯤꯕ ꯍꯔꯥꯎꯕ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯁꯣ ꯑꯃ ꯌꯦꯡꯉꯨꯕꯒꯤ ꯄꯦꯜꯂꯒ ꯊꯣꯛꯂꯛꯏ ꯍꯥꯏꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯦꯜꯍꯟꯕꯗꯣ ꯑꯗꯨꯒ ꯈꯨꯄꯦꯟ ꯑꯃꯅꯦ ꯑꯩꯈꯣꯏ ꯊꯃꯣꯏꯁꯤꯗ ꯄꯦꯟꯗꯕ ꯃꯤ ꯂꯥꯛꯏꯕ ꯃꯤ ꯈꯨꯗꯤꯡꯁꯦ ꯌꯥꯝ ꯍꯔꯥꯎꯍꯜꯂꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯈꯔ ꯇꯤꯞꯁꯦ ꯍꯥꯞꯆꯔꯦ ꯕꯣꯛꯁ ꯊꯝꯃꯝꯕꯁꯤꯗ ꯑꯗꯣ ꯈꯪꯗꯦ ꯄꯥꯝꯃꯨꯗꯦ ꯑꯗꯨꯝ ꯍꯥꯞꯇꯣꯛꯅꯤꯡꯉꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯕ ꯍꯥꯏꯇꯥꯔꯦ ꯃꯤꯀꯨꯞꯁꯤꯗ ꯑꯋꯥꯕ ꯂꯣꯏ ꯀꯥꯎꯕꯗꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯐꯝꯁꯦ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯩꯀꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯄꯨꯝꯅꯃꯛ ꯂꯩꯕ ꯃꯣꯏꯒꯤ ꯊꯥꯏꯂꯦꯟ ꯍꯥꯏꯕ ꯂꯝꯁꯤꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯐꯩꯌꯦ ꯃꯤ ꯐꯕꯁꯦ ꯁꯤ ꯃꯐꯝꯁꯤ ꯈꯛꯀꯤ ꯋꯥ ꯅꯠꯇꯦꯕ ꯆꯪꯕ ꯗꯨꯀꯥꯟ ꯐꯝꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯂꯝꯕꯤ ꯊꯦꯡꯅꯕꯕꯨ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛ ꯐꯩ ꯃꯤꯁꯤꯡꯁꯦ ꯁꯤꯌꯥꯝ ꯅꯤꯔꯥꯃꯤꯠ ꯐꯨꯀꯦꯠꯀꯤꯁꯦ ꯀꯥꯎꯕ ꯉꯝꯃꯔꯣꯏ ꯒꯥꯏꯁ ꯏꯆꯤꯟ ꯃꯌꯥꯝ ꯁꯤꯌꯥꯝ ꯅꯤꯔꯥꯃꯤꯠ Niramit. ꯁꯤꯌꯥꯝ ꯅꯤꯔꯥꯃꯤꯠ So, ꯐꯨꯀꯦꯠ ꯑꯗ ꯂꯩꯇ ꯊꯥꯏꯁꯦ Nade Siam Niramit si mafamsine Phuketki. ꯁꯤꯌꯥꯝ ꯅꯤꯔꯥꯃꯤꯠ Moi show sineba. Prithivida khwaidagi phajabada moi ꯂꯩꯇ꯭ꯔꯦ moisu amaneba. ꯌꯦꯡꯍꯟꯅꯤꯡꯉꯤꯀꯣ ꯁꯤꯗꯤ Amungtang di yenghaninge. Thailand da laaga mayamna Thailand da laaga ngaukshan phajanabagi wakhan nang khaleba. Thailand da tawrise. ꯃꯣꯏꯒꯤ ꯊꯥꯏꯅꯒꯤ ꯄꯨꯋꯥꯔꯤꯗꯒꯤ ꯂꯩꯔꯛꯄ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯀꯩꯀꯥ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡꯗ ꯍꯦꯛꯇ ꯃꯤꯇ꯭ꯔꯪ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯎꯠꯂꯒ ꯌꯦꯡꯍꯜꯂꯦꯕ Ado video di namandre. ꯑꯩꯈꯣꯏ ꯏꯔꯛꯇꯒ ꯆꯞ ꯐꯥꯎꯒꯠꯂꯛꯑꯦ ꯑꯗꯨꯝ ꯈꯪꯉꯦ ꯍꯥꯏꯕ ꯑꯃꯁꯤꯗ ꯑꯗꯒꯤ ꯑꯗꯨꯝ ꯈꯪꯗꯦ ꯑꯗꯨ ꯃꯔꯛꯇꯨꯗ ꯑꯗꯨꯝ ꯇꯧꯋꯦ ꯂꯣꯏꯔꯦ ꯋꯥ ꯈꯪꯗꯦ Chinna tamana kana aroi. ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯐꯝꯁꯨ ꯈꯪꯗ꯭ꯔꯦ Udadi khangaroi. Aduga YouTube ta chu adugi video do phangande moina. Akoina thagal ꯐꯣꯇꯣ ꯅꯝꯕ꯭ꯔꯣ ꯑꯩꯒꯤꯗꯣ name. Name. Photo aina di namde. ꯐꯣꯇꯣꯗꯤ ꯅꯝꯗꯤꯌꯦ Aina di. Thank you. It means thank you. ꯊꯥꯒꯠꯆꯔꯤ Thagachari. 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 ꯍꯥꯏꯕ ꯊꯣꯛꯇꯦ ꯊꯥꯒꯠꯆꯔꯤ ꯍꯔꯥꯎ ꯂꯩꯍꯧꯔꯦ ꯅꯣꯛꯅꯣꯛꯇꯅ ꯁꯨꯝ ꯐꯖꯕꯁꯦ ꯌꯦꯡꯍꯟꯕꯤꯕꯒꯤ ꯑꯩꯒꯤ ꯅꯨꯄꯥ ꯊꯦꯡꯛ ꯌꯨ ꯏꯄꯨꯔꯣꯏꯕ ꯅꯍꯥꯟꯒꯩꯗꯤꯀꯣ ꯏꯁꯧ ꯂꯥꯡꯉꯤꯅꯦꯕ ꯑꯩꯅ ꯊꯕꯛꯇꯁꯨ ꯂꯩ ꯁꯤꯅ ꯇꯥ ꯂꯩꯌꯦ ꯀꯣꯛꯀ ꯂꯣꯏ ꯆꯥꯛꯑꯦ ꯀꯣꯏꯕꯁꯨ ꯅꯣꯡꯇ ꯄꯨꯕꯤꯗꯦꯅ ꯉꯥꯡꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯅꯍꯥꯟꯒꯩ ꯏꯁꯧ ꯂꯥꯡꯅꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦ Gari gi nupa do kaure gari ngai le me mo si khuchat si su amarum da nungai ko akoi da kema tha sa da ba akoi na chaning ma jaga do hanan thilamani ngairamani ngairamine ngairamani akoi gi loi ba kon ba mu ngairamaga pung kya ta ga taram khai ta tarang khai de loi din so de adagi adagi mo hayeng nungan bagi mo program gi mu ngairamani yam ni nungai punsi je awa nungai duni ado nahangay aduk yamna waraga tum masaba khangdege honnarudo sumaina amungtang tawthokpada isase laina khadi kokkan ko kokki laina khadi kokkani ne ko nangay langna bi sau myam da yumda ha sannadabagi ya ꯃꯥꯅ ꯍꯥꯏꯁꯦ ꯅꯍꯥꯟꯒꯩ ꯃꯥ ꯁꯪꯗꯕꯩ ꯑꯩꯅ ꯏꯁꯧ ꯂꯥꯡꯕ ꯑꯗꯨꯗꯨꯒꯤꯅꯦ ꯉꯥꯡꯉꯤꯁꯦ ꯍꯥꯏꯗꯤ ꯆꯠꯈꯤꯕꯩꯁꯤ ꯇꯨ ꯁꯣꯝꯗ ꯆꯠꯈꯤꯗꯣ ꯆꯠꯈꯤꯕꯒꯤ ꯁꯣꯝꯗ ꯂꯝꯕꯤ ꯑꯅꯤ ꯄꯤꯔꯦꯕꯀꯣ ꯑꯗꯨ ꯁꯣꯝꯁꯨ ꯍꯜꯂꯛꯄꯩꯁꯨ ꯑꯅꯤ ꯄꯤ ꯐꯖꯔꯦ ꯑꯗꯨꯗꯤ ꯂꯝꯕꯤ ꯃꯔꯤꯅꯦ ꯂꯩꯁꯦ ꯃꯃꯥꯡ ꯆꯠꯈꯤꯕꯩ ꯑꯅꯤ ꯍꯜꯂꯛꯄꯩꯁꯨ ꯑꯅꯤ Day 1 gi video si sida lo sinjare koi date 5 day 1 ne koi nasi Thailand da thung bane Phuket ta date 7 bu lai du ne Phuket ta date 7 ge yuk ta mu Pattaya da satu ko sticker na am sele sira yellow su bi dor pare nasi gi di video se lo shalage ada video je kanada bani na khanba su yawm be ai dum bitta dum yeng bi ko mit na singani na khalle ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯔꯛꯄꯁꯤꯗ ꯃꯣꯏꯒꯤ ꯁꯣꯁꯤꯒꯤ ꯐꯖꯕ ꯃꯇꯦꯛ ꯈꯔ ꯌꯦꯡꯕꯁꯦꯀꯣ evening. ꯐꯖꯕꯅꯦ It's time for world-class culture entertainment.
must-see once-in-a-lifetime experience. Siam Niramit Phuket, world-class culture entertainment. ꯃꯌꯥꯝꯅ ꯃꯇꯦꯛꯁꯤꯒ ꯎꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯁꯤꯒꯤ ꯁꯣꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯖꯩꯗꯨꯅꯦꯕꯀꯣ ꯃꯄꯨꯝ ꯑꯁꯦꯡꯕꯗꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯁꯣ ꯑꯁꯥꯡꯕꯗꯨꯗꯗꯤ ꯃꯤ ꯃꯌꯥꯝꯒꯁꯤ ꯃꯤꯠꯃꯥꯡꯁꯤꯗ ꯑꯁꯦꯡꯕ ꯑꯣꯏꯅ ꯃꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤꯀꯣ ꯁꯦ ꯄꯥꯏꯔꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯃꯣꯏꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏꯒꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯐꯖꯕꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯣꯏꯁꯤꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯤꯁꯦ ꯋꯦꯜꯀꯝꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯑꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯌꯥꯝꯁꯨ ꯆꯥꯎꯈꯠꯂꯤꯀꯣ ꯐꯖꯕ ꯃꯐꯝ ꯃꯌꯥꯝ ꯁꯦꯝꯒꯠꯂꯦ ꯇꯨꯔꯤꯁꯀꯤ ꯂꯥꯛꯅꯤꯡꯕ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯖꯒꯥꯁꯦ ꯌꯥꯝꯅ ꯂꯩ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯁꯦꯝꯒꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣই ꯏꯔꯝꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯒꯠ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯇꯨꯔꯤꯁꯁꯦ ꯌꯥꯝꯅ ꯂꯥꯛꯑꯒ ꯌꯥꯝ ꯐꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯌꯥꯝ ꯀꯥꯟꯅꯒꯅꯤꯅ ꯈꯟꯖꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯗ ꯂꯨꯄꯥ 8,300 ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯇꯤꯀꯦꯠꯇꯣ ꯑꯗꯣꯝꯅꯁꯨ ꯁꯤꯒꯤ ꯁꯣꯁꯤ ꯌꯦꯡꯕꯤꯔꯝ ꯇꯥꯔꯗꯤꯅꯦ 10,000 ꯑꯣꯏꯔꯁꯨ ꯄꯥꯝꯃꯨꯗꯦꯅ ꯍꯥꯏꯔꯛꯀꯅꯤꯕ ꯀꯝꯄꯜꯁꯔꯤ ꯍꯥꯏꯔꯛꯀꯅꯤꯀꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯌꯦꯅ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯦꯟꯖꯣꯏ ꯇꯧꯊꯣꯛꯄꯤꯌꯣ ꯄꯨꯟꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯦꯟꯖꯣꯏ ꯑꯃꯨꯛ ꯇꯧꯊꯣꯛꯄꯁꯦ ꯂꯩꯅꯥ ꯇꯤꯟꯅꯥ ꯃꯌꯥꯝꯗꯒꯤ ꯉꯥꯛꯊꯣꯛꯑꯦꯅ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯦꯀꯣ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯦꯟꯖꯥꯏꯇꯤ ꯂꯩꯕ ꯋꯥꯈꯜ ꯂꯩꯅꯥ ꯃꯌꯥꯝ ꯂꯩꯅꯥ ꯃꯌꯥꯝ ꯂꯩꯒꯗꯕꯗꯤ ꯀꯣꯛꯇꯣꯏꯅꯤꯀꯣ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯊꯣꯛꯄ ꯀꯥꯎꯊꯣꯛꯄ ꯂꯥꯡꯕꯁꯦ ꯑꯃꯨꯛ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯥꯏꯅꯕꯒꯤ ꯃꯇꯝꯗꯣ ꯌꯧꯁꯜꯂꯛꯑꯦ ꯃꯌꯥꯝ ꯐꯣꯇꯣ ꯈꯔ ꯁꯨꯝ ꯍꯥꯞꯆꯔꯦ ꯃꯌꯥꯝ ꯅꯣꯛꯊꯤ ꯅꯣꯛꯅꯕꯤꯔꯛꯀꯅꯨꯀꯣ ꯑꯩ ꯁꯛꯁꯦ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦꯅ ꯍꯥꯞꯆꯕꯅꯦ ꯑꯩ ꯁꯛꯁꯦ ꯊꯤꯗꯤ ꯊꯤꯔꯦ ꯃꯌꯥꯝ ꯌꯥꯝ ꯐꯖꯕ ꯁꯣ ꯑꯃ ꯌꯦꯡꯉꯨꯔꯦꯀꯣ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯑꯍꯥꯟꯕ ꯎꯖꯕ ꯑꯃꯨꯛ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯃꯇꯨꯡꯗꯁꯨ ꯎꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯒꯤ ꯁꯣꯗꯣ ꯑꯗꯨꯒ ꯐꯖꯕ ꯃꯌꯥꯝ ꯃꯐꯝ ꯃꯌꯥꯝ ꯑꯃ ꯀꯣꯏꯔꯨꯔꯦ ꯑꯗꯣ ꯐꯖꯕ ꯃꯔꯛꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯒꯤ ꯒꯥꯔꯤꯁꯤꯁꯨ ꯌꯦꯡꯉꯨꯀꯣ ꯊꯤ ꯅꯩꯗ꯭ꯔꯣ ꯊꯤ ꯐꯖꯕꯅꯦ ꯄꯣꯁꯇꯤ ꯇꯥꯕꯅꯦ ꯑꯩ ꯅꯨꯄꯥꯗꯤ ꯉꯥꯎꯈ꯭ꯔꯦ ꯁꯤ ꯒꯥꯔꯤꯁꯤ ꯎꯕꯗ ꯑꯗꯣ ꯃꯃꯜꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯥꯡꯕ ꯑꯣꯏꯗꯦ ꯃꯥꯁꯦ ꯑꯦꯛꯇꯤꯚꯥ ꯗꯥꯏꯑꯣ ꯑꯗꯨꯝ ꯃꯃꯜꯗꯣ ꯍꯥꯏꯐꯦꯠ ꯑꯗꯨꯃꯥꯏꯅ ꯆꯥꯡꯆꯠ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯣ ꯃꯣꯏ ꯅꯦꯠꯇꯒꯗꯤ ꯏꯟꯇꯔꯅꯦꯠꯇ ꯍꯟꯗꯛꯀꯤ ꯖꯨꯟ ꯖꯨꯂꯥꯏꯁꯤꯗ ꯏꯟꯗꯤꯌꯥꯗ ꯂꯣꯟꯁ ꯇꯧꯅꯤ ꯀꯥꯏꯗꯤ ꯍꯥꯏ ꯆꯨꯝꯃꯤꯕ ꯂꯥꯜꯂꯤꯕ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯦ ꯌꯦꯡꯉꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯐꯝ ꯊꯥꯏꯂꯦꯟꯁꯦ ꯀꯣꯏꯕ ꯆꯠꯄ ꯌꯥꯕ ꯃꯐꯝ ꯑꯣꯏ ꯃꯌꯥꯝꯁꯨ ꯆꯠꯍꯟꯅꯤꯡꯉꯦ ꯌꯥꯝꯐꯖꯕ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯥꯡꯁꯤꯗ ꯍꯌꯦꯡꯒꯤ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ